ꯌꯥꯝꯅ ꯉꯛꯔꯤꯕ ꯄꯥꯎ ꯑꯃꯅ WHO ꯒꯤ ꯀꯥꯡꯕꯨ ꯑꯃꯅ COVID-19 ꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯨꯅꯕ ꯆꯤꯅꯥꯗ ꯆꯠꯂꯒꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯆꯤꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ COVID-19 ꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯗꯝ ꯑꯃꯠꯇ ꯄꯤꯗꯦ ꯍꯥꯏꯅꯔꯤ꯫ ꯃꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯂꯧꯔꯗꯨꯅ World Health Organization WHO ꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯆꯤꯅꯥꯗ ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯒꯅꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯚꯥꯏꯔꯁ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯤꯑꯣꯏꯕꯗ ꯁꯟꯗꯣꯔꯛꯂꯤꯕꯅꯣ ꯑꯃꯁꯨꯡ ꯀꯔꯤꯗꯒꯤ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ WHO ꯒꯤ ꯇꯤꯝꯅ ꯆꯤꯅꯥꯗ ꯆꯠꯂꯤꯕ ꯑꯁꯤ ꯋꯨꯍꯥꯟ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯍꯦꯜꯊ ꯀꯃꯤꯁꯟꯅ ꯚꯥꯏꯔꯁ ꯅ꯭ꯌꯨꯃꯣꯅꯤꯌꯥꯒꯤ ꯀꯦꯁ ꯂꯩꯔꯦ ꯍꯥꯏꯅ WHO ꯒꯤ ꯀꯟꯇ꯭ꯔꯤ ꯑꯣꯐꯤꯁꯇ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯊꯥ 6ꯀꯤ ꯃꯇꯨꯡꯗꯅꯤ꯫ COVID-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯂꯥꯈ 5 ꯍꯦꯟꯅ ꯁꯤꯍꯟꯈ꯭ꯔꯦ, ꯂꯣꯏꯅꯅ ꯅꯨꯡꯇꯤꯒꯤ ꯂꯦꯞꯇꯅ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ANIꯒ ꯈꯟꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗ WHO ꯒꯤ ꯆꯤꯐ ꯁꯥꯏꯟꯇꯤꯁꯠ ꯗꯣꯛꯇꯔ ꯁꯣꯃꯤꯌꯥ ꯁꯣꯃꯤꯊꯥꯅ ꯍꯥꯏ WHO ꯅ ꯚꯥꯏꯔꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯨꯠ ꯇꯥꯅ ꯊꯤꯒꯠꯄꯒꯤ ꯃꯊꯧ ꯇꯥꯔꯤ, ꯃꯔꯝ ꯑꯗꯨꯅ ꯆꯥꯏꯅꯤꯖ ꯒꯚꯔꯟꯃꯦꯟꯠꯒ ꯄꯥꯎ ꯐꯥꯎꯅꯔꯗꯨꯅ ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃ ꯊꯤꯖꯤꯜꯂꯨꯅꯕꯒꯤꯗꯃꯛ ꯆꯠꯂꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯊꯧ ꯇꯥꯔꯤꯕ ꯑꯁꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯚꯥꯏꯔꯁ ꯑꯁꯤꯅ ꯁꯥꯗꯒꯤ ꯃꯤꯑꯣꯏꯕꯗ ꯆꯪꯂꯛꯄꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯇꯧ ꯀꯔꯝꯅ ꯚꯥꯏꯔꯁ ꯑꯁꯤꯅ ꯃꯤꯑꯣꯏꯕꯗ ꯆꯪꯂꯛꯈꯤꯕꯅꯣ ꯍꯥꯏꯅ ꯊꯤꯗꯣꯛꯄꯗꯨꯅꯤ ꯍꯥꯏ꯫